Manipur top channel ki maikay ki maru ebi I pausing miyam na thamzagi ahanbala chuchampur kuki amadi paite sauna kuthoknare misi mina yakhri tuibong daleramba kuki sing paktak na paite sing na Tanthokhre haukiba English ngani ga kungo humdagi me ahumdagi tholakhiba irang na maram oiraga state sida tangdu laita da ba film lairakhiba dugi matung tarakpada hauji hauji chuchampur kuki amasum paite ani gi marakta nak pakta na dana kuthoknarakpadagi asiana asu open kya ma yawnari Thokli birang lakshana na hona bad state lengana matam kaktana curfew lakhoki bagaloina internet ban takshinkre serak shita chuchampur da leidiba kanglupani ki marak sauna nakpak ta anaduna khuthokna bigi thawdok tu lepina ba kuki MLA sing appeal tarakli thokli ba thawdo adu gi matang na press na phangma pawda chaliba tha si taraga taruki numidang atheng ba mar inpui gi general secretary oibitana tana kuki jaw council gi finance secretary su oiriba Research Lantun Puyabu, Paite ki Kulai Paibu Kangbu Kharana, BK Montessori School gi campus ta yamna thin furu ga thamki thawdu odu gi matung makha mathang nongan tang taraga tere ki ayuk angan badigi mar in puina chuchampur district sadang doki mar in puina chuchampur district ta sadang torak pa du yaning da phungdok poina Paite sing irang roki Paite sing na irang horakpa atuda yaning da phungdok poina kuki sing na mar in pui gi misang da leptuna Paite sing ga nakpak ta na dro kuthukna boroki Paite amadi mar ani gi marakta leiramba bap ta na da kya sing adu wari sana na bokona ringai serak kuki community na mar community da tongshinduna Paite sing bu namthana bokona rakpadigi Paite gi khulai paiba kangbu haibadi ZRA yauna phong na thulakna kuki sing ga kuthukna ba horakhi banari Haujikti chuchampur gi thawdok umar inpui gi kangbu na nakala marom da laikraga koki amadi zau Paite community ni gi marakta kuthokna bo oina laikri masina maram oiraga chuchampur da lairiba law and order gi phibam control tona bo hona bada state lengana chuchampur da matam kaktana curfew thamjingkri loinana internet ban tawsingkri thokliba thawdok singa si control tona bo hona bada Assam Rifles amadi state force yauna central force singa loinana Flag March to Chuchampur gi praja khudima yumdagi mapan thoktana bakhankre Chuchampur district magistrate na curfew thamagaloina state lengana internet ban tawkhrabasu Chuchampur gi lambi sorokta koki amadi Paite ani gi miyam thoknaratuna khuthokna bi thawdok leptana sathari khuthokna bi thawdok tuda Perjol district ki Talan village tagi hausingna Chuchampur gi Salmat village ki asan ba yuma madalaiba Rokpui Pakhongte say kuntragani pan ko bamiyo ma sokpudigi hospital khalaki adu hospital yorakpada laikhidre hairi makata na kuthukna bigi thawdu odu koki amadi Paite ani gi marakta miyoi kuntrarom asu open nangkhre hairi mapung wani Chuchampur town si Paite sing namna khunda bag loinana dominate tawba area ni Paite sing dominate tawba area ra koki amadi mar sing na makoina puning mamake de puna bohona bi yaro habasi Paite sing gi phidimni asumna Paite sing yoeba aset phirep ama lorakpadigi Chuchampur gi toibong na khundar ga leramba koki khudima toibong thadok tun sakadabni haiba Paite sing gi quit notice pirakpadigi toibong de leramba koki punamak maphamna thadok tun sanakre hairi seraksida ngarang koki MLA taruna thokpa sirola mada Chuchampur da thokliba thawdo asi yamna lebak thiba thawdo ama oiba ga loinana santi hanjilangna ba appeal tawri dipaimu AC gi MLA ngursang lur sanati Henglep AC gi Lezamang Haukip, Saikot AC gi Paulilan Haukip, Thalon AC gi Bungjagin Balti, Chuchampur AC gi LM Khauti amadi, Singat AC gi Chinun Thangna Thadorak Chirol duda, House Manipur oidip thogliba conflict situation asida koki jau singna yamna unity oina laigadaba matamni. Yamna critical oiba matam sida makhoi gi history ngak senduna thamba haibasi makhoi gi raini maram aduna lairib issue si koki jau community da lairiba purabangna khangmaga loinana thokriba thawdok sing adu ngak thok ngak sin tawnaraga santi purangna bohana pumthui thokiba thawdo adu karidagi no haibu thigalaga customary rogi matung ina thawk pekasi masida aikoi puna khusamnana satminabaga loinana Christian sing ngakpi bahaibudu kaudaba ga loinana lairamba misunderstanding punamang kukizau community gi yenglaga santi hanchilangna bokhona minasi lairibi issue si communal oiba mongda satana bokhona si community khudima ki leaders sing amadi CSO sing nasu Chuchampur santi hanchilangna bokhona phamthui state lengana paikhaliba maru oina district administration gi thabakta mateng pangsinuna santi hanchilangna ba madi law and order fogat hanana bokhona si Maduna, Koki Zou sing the palm liver panamadu my pak pungam when I
Kuki MLA singna Thadou appeal gi sirol asi aseng manati makoi gi sign sing adu copy paste tawraga tharakpani haina social media ra phongdung ngara pusuliri amaromda 1917 dagi 1990 fawwa kuki singna claim tawribi Anglo Kuki war thokhiba leti haina Paite singna phongdokre Chuchampura thukli Thadou du gi makhas samtharakpo oina penadraba masing yamnaba Paite khangmuna Chuchampur town da lediba ITLF ki office mai thana ba honaramba galoina thukaikre Thadou adubu ITLF ki maikei pianaba phongdokpa loinana lairiba phibam sida community animangna santi gi lambida hanjilangnaba appeal tawri lairibi irang adu lakshinana honabada state force amadi central force sing Chuchampur gi mayamada deploy tawba loinana yamna kungna flag march satpigi thabak su leptana sathari haina phongdokri nakalamaromna Kuki NP Mar Inpui Zomi Council Kuki Khanglai Lonpi Zomi Youth Association Mar Youth Association Kuki Women's Union Mar Women Association Zomi Mother Association Kuki Student Organization Zomi Student Federation amasum Mar Student Association pun khuyek pidun thadorak pat sirolamana furuk ki marak khut thoknaba leptuna mahusagum tangdu leitana nungsi sanana laminana ba apul tarokli loidana nakalani mangna hingsa gi webo thawong sing makhatana sathadana ba wari sanaduna wakal taminana ba hotna mina semasum nungaitab Thadou aduda ama ata thokhiba sing Supreme Court na piba direction gi matung ina ningthina safeguard tawduna thamse na su amat oina wapam thamlakli amaromdana Thadou sing Kuki referendum plan dagi laithu Manipur dagi tokhaibi administration ma lehenba natragana punna hanagumna leiba haibi wapam gi matana Kuki lup amana referendum lobgi wapam thamlakli ba dagi lapthokna leinaba Thadou NP Manipur na Thadou singda appeal tawri Thadou NP Manipur gi sirolamana lup asi Thadou singi khwai digi hena saw warep loba body ni haina paladuna kanada bada awaba tarakpa yabana referendum gi wapam digi lapthokna leibiu haibu wapam thamlakli Parliament ki ek amana ayaba pidana India manungda group amana referendum tawbigi ayaba piba leiti haina paladuna tokhaibi administration gi werabasu tokhaiba lebak sembagi bu werabasu asiguma thabak singsidhi loni adi constitution ki mayokta leibane amadi satnaba yade haibu wapam Thadou NP Manipur na thamli Thadou NP Manipur gi lusingbu singna phongdorak gi matungina Thadou di Kuki nate Kuki gi makhada leibsunati amadi Kuki singi saruksunati Kuki digi tonganmani Manipur gi schedule tribe ki list gi any Kuki tribe habisi lapthokadabane haina paladuna Kuki singi makok thongba sabagi thausil makhada atai apikpa tribe sing yoshinana bokhonari haina su lusing busingna maral siri Thadou di longang na satpa madi santi pambi India gi citizen sing haina paladuna zati gi mayokta leiba ayaba leitina referendum pangthokpada furup asina phibam amatara saru yaroidabane haina phongdorakli Panbayabdi numit kharani ki mamangda Delhi da Thadou NP Manipur amadi Maitai Alliance ki meeting ama pangthoktuna Manipur santi thamnabigi matangda warol sing press ta puna thadokhibani atopa warol amadana ZUF IM na Zilerong gi lamsingda kem sana bohana belepu NSN IM na Zirangrong lamsingda kem sajilaga isupigi thawng leptana sathana bohana ribasi khudak lepodabani Kariguma nampur adamak sathana bohona naglabadi madugi sunaba pakhom piragani haina Zirangrong United Fronts ZUF ki chairman Zensui Kamaina section warol thamlaki Hiramasigi matana ngasi Imphal Hotel Paumishinga unabada ZUF ki chairman Zensui Kamaina hai Naga nationalist singna Zirangrong singbu politicals aspiration amasung Naga national movement ani gi marakta lairiba gap asi kaidanungda tashinana ba oithokti Zirangrong gi miyangi pukshel sengba madi national trust ki khudong sa balorog NSN IM na makhoi gi GSQ amasum designated camp sing Zirangrong gi lam sing sajinduna lairi karasing pallabda Nagaland gi Poren district ki Zaluki gi Hebron camp Tamai gi NP battalions Baning camp None district ki Kekru Nagada lairiba Zadorang brigade na singbasing asi Zirangrong gi lam singda gaktani mana makhatan hai kem sing asigi mathakta inaw na Zirangrong gi lam oiriba Assam gi NC Hills ki Laisong village da Iloi haw haina battalion semnaba tawrakli basi Zirangrong miyamda phongna singnabani thawong asi ZUF da sapsana thenagani Laisong da kem saba hai basi India government na yaba mafam sunati India
Laingaka wari sanariba group amana India laingaki ayabi yaudana kem pangsada sabi ayaba laiti National Highway 2 amasum 37 na makoina misamdigi sel namduna kaibigi thawong adu laisong sathana ba honarakuni mauna makhatarduna Iloi haiba sisu zilarong gi masak naiba miwe magi mingni minga si kem sana ba honarakpa leba thibani zirang gi mapam singda kem sajulaga resourcing subthokna ba leptana honaragli basi lepkadabani Nagaland gi Parent District ki Tangki Forest Manipur gi Sakha Kanimdagi NSIM Uzaukya Yantalaga Narona Yontukli Masidanatana Zirang gi lamsingdagi oil exploration gi yaba Singthokna bigi mathakta Deputy Auto Launcher NSIM Retired Lieutenant General BS Atemna Zailet Wildlife Sanctuary ona bigi ayaba pithoklam ki haina maral sikhi mana makhatana hai Mapung Padaba Framework Agreement amasung oirakloidaba tonganba Constitution amadi tokhaiba flag asida miyambu pangthalaga thamni NSIM gi mathakta miyamna thasabirano Kumza English singaniga kunga nithogi December kunga tereta ZUF ka India lenga ka suspension of operation sugi khuyak pinakraba matung hauzik phawada round mangarak wari sanaba sida nakalani gi marakta understanding lainabaga loinana khomang soksuna sakshili soidana mai pakgi tanpham laklaga haina thase Jirangrong miyangi movement sibu mai paknaba Jirangrong gi intellectual sing political parties sing lusing basing amadi atopa community ki miyamnasu sagat piu haiba apel doki sai om phajula kadoroba furup anigi irang asigi matangna palladuna zensui kamaina hai koki amasu mitai furup anigi marakta thoklibi irang asi nakalani makta sakati hauzik hana suna haiba si satnadraba matamni maramaduna furup ani makta wakal fathana bagaloinana khulai thaduknaduna hanigi tangdu laitaba lamdamadu amu hanjinhana na bohon aminarasi ZUF na sutang dulay tapa purang na bukona bada ang ang patawdang logo na hena fotoki. Paumising una ba do ZUF ki GS Aihong Riang Roy amasum Zirarong Tiger Force Commander-in-Chief Nixon Allies Ari Paktak Sir Yakiana Paus to Makatari. Makasa tarakpo na to papaw na Prime Minister Narendra Modi Manipur laklabiyay Manipur thokliba conflict thakun gumdai fazilakadaro batungda lewasigi Prime Minister Narendra Modi Manipur laklabi yairi thajabiya awang bathaki pawgi source amana hai luang pokpa cricket stadium na Manipur state PWD na vehicle parking gallery approach road amasum security arrangement samga saganaba asawa senpam kya sanction tokre hari department asina helipad samga sagatpaga loinana high profile BVIP singi security protocol amoina ogi medical sabagi thabuk sathari hari masigi mathakta khabam lamkhai maningdagi horaga sombrai thong phawda leiriba lambi paring asibu BVIP gi movement mapung phana sathaba yahanabagi dama pakthok sakthokpagi thabuk aukre Thabak singasi atenba matamgi manungda loishinabagi dama masing yamna pu worker amadi engineer singna ahing nungthil khaktan akan mamongna thabak paikhali haiki Manipur thokliba crisis asibu Prime Minister Narendra Modi na hakthingna satuna loishinana bu hotna biu haina leba asita lairiba tungan political party tanatana leba miyamna akan mamongna takshilagli serasida Prime Minister Narendra Modi Manipur lakpi wapam asi tholakibani Manipur Prime Minister Narendra Modi lakpi ki matangda hausu phawbi oina state government gi maikeri gi karigumba wapam amata fongdokpa leitrabasu political observers gi maikeri gi karigumba Narendra Modi na Manipur lakani haibasina asum oirabadi Manipur thokliba asida yamna sauna ahongba lakpi ge haina thajanari samga sagatpegi thabak ahing nungthil khaktana paikhatpadana tana Imphalda pungkun ga mari sumna security gi weba section thorang lokotpa hore haidinasu paus ta makhatari Makasa tarakpoina panam paksi digi to papaw mana Manipur issue da Congress ki wapam Finance Minister ni Marash Taramana kana yakidri Manipur gi irang bu Prime Minister Narendra Modi na lumna lawduna madi sayani faraglab irang asita no mata mahakna Manipur satti haina Opposition Congress na maral shirakibu wapam Union Finance Minister ni Marash Taramana kana yaning yakida bagaloina Manipur gi matang na Prime Minister na kupni yingsin bagaloina Yei fathaurang kya lakholi contingency fund oina Manipur gi damak lupa crore sanga kaithok tuna thamli haina fongdokri
ngarang Rajya Sabha da senba sahi sigi Manipur gi budget khana baga loinana senba sahi English nganiga kunga manga kunga taruki ahan ba tha taruki vote on account pass tawna khandarakpada opposition congress ki mekedi center amasu Manipur da BJP lenga klaina laina Manipur da sahi ani faraklabi irang asi phawwa lakshin mangamdana lagi Manipur gi irang asibu Prime Minister Narendra Modi na lumna lauda bagaloina ngasi phawbu Manipur satana laithukli haina akan mong da BJP Prime Minister maral siraki opposition gi wapam madubu Finance Minister Nimara Sitaramana kana yaning da phungdokladuna mangna hai Manipur gi oiri phibam si Prime Minister Mikup Nahum Singna yengsin bagaloina Manipur gi suwamadi masibu lakshinna ba center government na lokoliba thabak singi matangda Prime Minister masana house da mek singna wapam phongdok palekri center lengakna Manipur mahusagi punsida hanjilangna ba lepa leitna khotna bagaloina contingency fund oina Manipur gi damak lupa crore sawnga kaithok thamli hane supungdokhi Mang hai Manipur gi irang sina maram oiduna lanjenari ba miyoi singi yum lising teret PM Awas Yojana gi makhada yum sanaba ayaba pikre double engine lenga klaina laina Manipur sahi ani farak laba irang Prime Minister na loisina na bokhona diamati haktheng na awa batari state asida yengsin ba satti haiba opposition gi wapam counter toroduna Finance Minister Nimara Sitaramana kumza English maga samapan ga maudra gi angan masrok gi sahi paring asida Manipur da kangluk irang kuki amasum naga thokiba matam duda center amasum Manipur da Congress ke lengak lei matam duda double engine lengak leina leina matam gi Prime Minister PV Narasimha Rao na Manipur satuna hakthing na yengsin kidi aduga Home Minister Shankar Rao Sahonsu Manipur sakidi Masida tana kumza English nga maga samapan ga maudra ga tareta gina English nga maga samapan ga maudra ga nipan da su Manipur da sauna kangluk irang toki matamadu gi Prime Minister IK Gujaral su Manipur sakidi haina phungdoki Manipur kumza English nga niga kungo humdagi me humdagi irang tholakpaga atuba matamda Union Home Minister Amit Shah Manipur numit mari ni laiduna relief camp sing da laidi ba miyoi singa hakthing na yengsin bagaloina irang lakshin na ba thabak kya lakhotki adubu Congress lenga matamda kari tawki haiba ningsing dabra haina hangladuna Manipur handle tawgi matangda Congress amasung BJP lenga ani gi marakta laidi ba khenaba sangdamna duna yengbiu haina Union Finance Minister Nimara Sitaramana phungdokhi